Wari ase aingondha thokiba asengba thokdok ngaktani. Matamada aiga khangnaba nupada nupi atobaga mari leinarambai. Ibanigi toknaba yam nungaitaba matam orami. Maga toknaraba matung ai nupa kuina koitre. Nongma ikhang khangawdana akhoi mamagi manaw nupi thokpa nini ama laga aingondha nini na haraki. Ibima nangbu kamdorige. Nupana kai khangnariba. Aina nupaga koitre nene. Ninena nangsu pikta pikliba angang nate. Nanga khangnaba koinaba nupasingse kamai tawbano khangde. Chahi phadringai hekta kaine. Hoji matamse nupa khanba yam lurabani. Nangise kainom leramdaw mali. Thainagi luhongdanaba suk saba kaina leibani. Adumaina nang toramdaw mali. Amta yengnusidana. Aduga nangi mahai masingdasu ayetpa adum lay. Aduna lay amta yengnusi. Aiga khangnaba yam haiba kanglagi idaw tongba malay. Aduda saluse hare. Aisu hoyena yare. Matamda 2021 gi lockdown amu taropa matamne. Aina layengba chapaga curfew lauthoe. Adubu laina magi manakta lao tamnamna male. Aina mito idawgi manakta yawre. Aina lakpada mi amani sulerami. Adu loiba ngaraga ai amu yengnaba kawre. Idawna aingonda lesabi lao nangi yengnaba maikatlo hare. Aisu tukkenanda churaga lemangduda katle. Aina kaim haidrikanda asumna lefa faraki. Aduga lairunda asumna angom yekta poksabi lesama pung pharak lebi. Mina laina yam kalakpa matam oiredo. Adugisu mathakta mina su posen tawbire. Imom nangbu yum pamba phangdanaba haiduna. Nangna thengnaba khwangjengba khoimusingna hek thengnabaga nangbu lawge haina khallabasu kona adu wakhan holaktuna nangbu mira biramkani. Mahai masingdasu apamba leido. Tamningba mafamdasu tamba phangdedo. Aduna imom usinama sinaba tawsi. Tatnaba nataba ningthokaba natraga yumsakaisada natraga iraida lao haina pharokki. Aisu chumankibana mitakipi khanghodana taraki. Ai Punjabta leiba Lovely Professional University da scholarship phangraga ai papa narakpana ai chatpa phangkide. Tha ama ni leibaga lockdown hangdorapaga idawna leyo harapa pot haile athempo ngamu ukabi amadi laidina singba pot kya leiduna poki. Mafamda yawraga aidi lafoi sitaba phaibo ama yawro haibada kawbadagi idawna magi mida phone tawre. Hello ibungo ai idawne nangna lakpada lesabi amagi lafoi sitaba phaibo amta yawro ko. Nupadasu hoi haraga thiraga leirage haraki. Lafoidu leiraba matung lai kharamle. Usin singadaba lamno ahum phangbuda thadokadaba jingba loina tawre. Aisu laido kharamkhibadai wakhalse kharadi nungaire. Aduga ai ithanda yam santide leire. Matungda aise nupi thiba nupana yetlena amusu chatlaga lai kharamkhi. Adudagi idawna oiroidaba kanadaba nupasingda khaidoasi afaba amatang Munsigi oidabo nupa oina laknaba kharamse haire. Aisu lockdown manung aduda wana thiki lagi posai singdo. Adugi matungda aigi imanabina nupa ama tinawna tinare. Mamingna Vin kawe. Yamna supai. Dabinse angondagi khara senior ne. Mana aigi wari singdo loina saruk yabiki. Ahing tumdabai mana sanglaga nokningba wari liraga adum tumba su thembiki. Dabina aise yam nungsijarakpa jatni. Adubu aina maonda kaimta khandaba do ubada madi nimba kharadi kaibazani. Aina mabu nungsirakpa matamdadi aina mase nungsiramoidaba manbadagi magi hanagi ex nupiduga hanjanarasena haimanbaga hanjinalarame. Aisu kaim haidre friend oina adum tinase hainare. Adudagi masu nupi koikhrabanina mai nupina aiga paw phawnabada nungaitabagi mami ubadagi aisu tamna lapthoagena lapthoe. Dabinna angonda message tharaki. Adubu aina message ta hankite. Message to handabai angonda phone tawre. Phone to hansin tawrapadagi ai paire. Adubu ai kaim khumde wangangde. Dabinna abeya ai arubo oina wa khara hage. Phone ka kano hare. Aduda isu hairo hare. Mana abeya kariguma nangna warba matamda nangi damakta nangi dabinna thonglawna hangduna thamli habase nang kawno hare. Mana adu hek haibaluibaga phone do kae. Aduga ai phone paidre. Noma ai to phone khangdabadagi range number sanaki. Aduga story thamani. Dabinna adum reply tawre. Ai hande. Aduga range semlaga ayamba wakhan nungaithe. Masu reply pire. Nangna aisa ahing tumalaroi khalaba natra.
ꯅꯪ ꯑꯩ ꯌꯥꯝ ꯆꯥꯍꯜꯂꯛꯀꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ 14 ꯅꯕꯦꯝꯕꯔ 2021 ꯑꯗꯨꯗ ꯃꯥ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦ ꯌꯦꯡꯕꯅꯤ ꯍꯥꯟꯅ ꯊꯥꯔꯛꯄꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯃꯦ ꯑꯩꯅ ꯁꯤꯟ ꯇꯧꯗꯕꯩ ꯈꯪꯗꯕ ꯖꯥꯠꯅꯤ ꯑꯩꯗꯤ FBꯒꯤ ꯃꯦꯁꯦꯖꯁꯦ ꯀꯌꯥ ꯌꯦꯡꯗꯦ ꯃꯥꯗꯤ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗꯩ ꯄ꯭ꯔꯄꯣꯁ ꯇꯧꯔꯕ ꯖꯥꯠꯅꯤ ꯑꯩꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯐꯣꯟꯗꯣ ꯍꯨꯟꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯕꯒ ꯃꯥꯅ ꯍꯥꯏꯔꯛꯄꯒꯗꯣ ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯩꯅ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯕꯗ ꯃꯥꯁꯦ ꯅꯨꯄꯤ ꯂꯩꯔꯕ ꯌꯥꯝ ꯃꯥꯜꯂꯦꯅ ꯑꯗꯨꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯊꯤꯅ ꯆꯩꯊꯣꯛꯎꯔꯦ ꯑꯗꯨꯒ ꯃꯥꯗꯣ ꯌꯥꯝ ꯐꯔꯒ ꯂꯩꯔꯝꯈꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯌꯥꯝ ꯀꯦꯌꯔ ꯂꯧꯖꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯅꯩ ꯃꯥ ꯃꯨꯊꯥꯏꯒꯤ ꯄ꯭ꯂꯦꯌꯔꯁꯨ ꯑꯣꯏꯔꯝꯈꯤ ꯈꯔ ꯂꯩꯔꯒ ꯊꯥ 4ꯃꯨꯛ ꯁꯨꯔꯛꯑꯦ ꯃꯇꯝꯗꯣ ꯃꯥꯔꯆ ꯊꯥꯅꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈꯤꯕꯅ ꯗꯗꯥꯅ ꯊꯣꯏ ꯑꯩ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯒꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅ ꯈꯨꯝꯃꯦ ꯑꯩꯗꯤ ꯀꯩꯒꯤ ꯃꯤꯒꯤ ꯑꯣꯏꯗꯣꯏꯕ ꯗꯗꯥꯅ ꯑꯃꯨꯛ ꯊꯣꯏ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯕꯥꯅꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯁꯦ ꯇꯜꯂꯦꯗ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗ ꯑꯣꯏꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯊꯣꯏ ꯅꯪꯒꯤꯁꯦ ꯑꯩ ꯊꯥꯖꯗꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯗꯗꯥ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯊꯝꯁꯦꯕꯀꯣ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯗꯦ ꯑꯗꯨꯕꯨ ꯗꯗꯥꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯌꯨꯝꯕꯥꯜ ꯃꯔꯤ ꯐꯥꯎꯕ ꯏꯕꯥꯅꯤ ꯂꯩꯅꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯀꯣꯛꯇ ꯊꯥꯡꯒꯠꯄꯒꯨꯝ ꯑꯣꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯏꯟꯁꯇꯥ FBꯗ ꯇꯦꯛ ꯇꯧꯅꯔꯒ ꯊꯥꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏ ꯑꯩꯁꯨ ꯍꯣꯏꯅ ꯌꯥꯔꯦ ꯑꯗꯨꯒ ꯗꯗꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯌꯦꯛꯁꯨ ꯊꯣꯛꯄ ꯆꯍꯤ 3 ꯈꯪꯅꯔꯝꯕ ꯑꯃꯗꯤ ꯊꯥ 3 ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯏꯐꯝꯗ ꯌꯦꯠꯄ ꯍꯧꯔꯛꯈꯤ ꯊꯥ 3 ꯈꯪꯅꯕ ꯅꯨꯄꯤꯁꯤꯗꯤ ꯐꯣꯡꯅ ꯌꯦꯡꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯈꯟꯁꯨ ꯈꯟꯗꯦ ꯀꯣꯟꯅ ꯈꯪꯂꯛꯄꯅꯤ ꯑꯗꯨꯒ ꯆꯍꯤ 3 ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯧꯋꯦ ꯃꯥꯗꯤ ꯌꯥꯝ ꯀꯛꯑꯦ ꯑꯩꯕꯨ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯅꯣꯛꯅꯕꯤꯈꯤ ꯑꯩ ꯏꯀꯥꯏꯃꯟꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯃꯇꯦꯡ ꯂꯧꯈꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯅꯕꯥꯅꯤ ꯈꯪꯅꯔꯤꯀꯥꯟꯗ ꯀꯩ ꯇꯧꯈꯤꯕ ꯂꯩꯒꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯎꯅꯕ ꯐꯥꯎ ꯐꯖꯅ ꯎꯅꯈꯤꯗꯦ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯦꯅ ꯈꯟꯈꯤ ꯑꯗꯨꯒ ꯃꯥꯗꯤ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯝ ꯁꯦꯝꯃꯒ ꯁꯤꯌꯔ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯝꯈꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯈꯩꯅ ꯄꯥꯎ ꯄꯤꯔꯛꯄꯗꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯇꯝꯅꯅ ꯁꯤꯡꯅꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯔꯛꯄꯗꯤ ꯂꯥꯏꯗꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯈꯤ ꯃꯥꯒꯤꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯁꯤꯡꯒꯜ ꯁꯥꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯃꯦꯟꯁꯟ ꯇꯧꯕꯗꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯝꯂꯛꯄꯗꯩ ꯎꯈꯤ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯑꯗꯨꯝ ꯁꯥꯈꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯗ ꯍꯥꯏꯗꯣꯛꯇꯕꯤ ꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣꯅ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯑꯩꯗꯤ ꯇꯧꯗꯦ ꯍꯥꯏꯅ ꯃꯆꯤꯟ ꯊꯤꯈꯤ ꯗꯗꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯦ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ ꯅꯣꯡꯃ ꯗꯗꯥꯅ ꯀꯣꯏꯔꯨꯁꯦꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯩꯒ ꯈꯪꯅꯍꯜꯂꯦ ꯑꯗꯨꯗ ꯑꯩꯅ ꯃꯥꯗꯣ ꯍꯦꯟꯅ ꯊꯥꯖꯈꯤ ꯃꯣꯏ ꯃꯃꯥꯅ ꯏꯕꯥꯅꯤ ꯌꯦꯛꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯈꯪꯕꯗꯒꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯈꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯈꯤ ꯑꯩ ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯄꯁꯤꯡꯗꯣ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦ ꯗꯗꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯄꯜꯂꯒ ꯅꯨꯄꯤ ꯃꯨꯟꯕꯤꯅ FBꯗ ꯅꯣꯛꯅꯕꯤꯈꯤ ꯑꯩ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯃꯈꯩ ꯃꯉꯣꯟꯗ ꯇꯣꯛꯅꯁꯤ ꯍꯥꯏ ꯅꯨꯄꯤꯗꯨꯒ ꯀꯣꯏꯅꯧꯅꯆꯤꯡꯕ ꯍꯥꯏꯈꯤ ꯃꯥꯁꯨ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯈꯤ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯕꯗꯩꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯐꯥꯎ ꯆꯩꯔꯛꯈꯤ ꯑꯩ ꯀꯞꯆꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯇꯝꯗꯨꯗꯩ ꯍꯧꯔꯒ ꯃꯥꯗꯤ ꯄꯣꯠꯁꯦꯝ ꯇꯧꯔꯛꯄ ꯖꯥꯠꯅꯤ ꯏꯕꯥꯅꯤ ꯇꯣꯏꯅ ꯈꯠꯅꯈꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯈꯟ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯪꯍꯥꯠ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯛꯈꯤ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯈꯤꯗꯦ ꯗꯗꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯖꯥꯠꯅꯤ ꯗꯗꯥꯅ ꯊꯣꯏ ꯅꯪꯁꯦ ꯀꯃꯥꯏ ꯍꯥꯏꯅꯅꯤ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯆꯠꯂꯁꯤꯔ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯑꯩꯒꯤ ꯏꯊꯛꯇ ꯏꯕꯨꯡ ꯊꯣꯛꯄ ꯏꯆꯦ ꯊꯣꯛꯄ ꯃꯌꯥꯝ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯑꯩ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯝ ꯀꯤꯖꯈꯤ ꯗꯗꯥ ꯑꯩ ꯗꯗꯥ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯦ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯕꯗꯤ ꯂꯦꯞꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯠꯅꯩ ꯈꯠꯅꯔꯁꯨ ꯐꯣꯟꯗꯣ ꯄꯨꯡ 9 ꯄꯥꯏꯅꯈꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯅꯈꯤꯗꯦ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯗꯣ ꯑꯟꯇꯤ ꯍꯣꯏꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯦ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯇꯝꯂꯦ ꯅꯦꯅꯦ ꯑꯗꯨꯅ ꯅꯍꯥꯟꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯑꯟꯇꯤꯗꯨꯁꯨ ꯑꯩꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯗꯣ ꯑꯃꯨꯛꯀ ꯌꯦꯡꯂꯨꯁꯤꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯦꯅꯦꯒ ꯏꯙꯧ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯦ
ꯑꯗꯨꯗꯒꯤ ꯏꯗꯧ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯄꯣꯠꯁꯦꯝ ꯇꯧꯔꯛꯄꯗꯣ ꯀꯟꯃꯟꯈꯤꯕꯗꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯩꯕꯨ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯍꯧꯖꯤꯛꯀꯤ ꯊꯥ 6 ꯈꯪꯅꯕ ꯅꯨꯄꯤ ꯂꯤꯟꯊꯣꯏꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯖꯥꯠꯅꯤ꯫ ꯑꯃ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨꯅ ꯉꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯣꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯗꯗꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯥꯝꯃꯛꯅꯕꯅ ꯑꯩꯅ ꯉꯥꯎꯔꯒ ꯂꯩꯅꯕ ꯇꯧꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡꯅꯤ꯫ ꯗꯗꯥꯁꯦ ꯐꯣꯟ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯨꯝꯃꯦ꯫ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯔꯛꯈꯤ꯫ ꯑꯩ ꯐꯣꯟꯗꯣ ꯔꯦꯀꯣꯔꯗ ꯇꯧꯍꯧꯋꯦ꯫ ꯑꯩ ꯐꯣꯟ ꯀꯛꯂꯒ ꯈꯨꯗꯛꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯦ꯫ ꯗꯗꯥꯁꯨ ꯄꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯁꯤꯗ ꯀꯞꯄꯝꯃꯤꯁꯤꯅ? ꯅꯋꯥ ꯑꯇꯣꯝꯕꯒ ꯀꯥꯏꯅꯔꯕꯣ? ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩ ꯃꯥꯒꯤ ꯐꯥꯒꯤꯗꯣ ꯆꯪꯗ꯭ꯔꯦ꯫ ꯗꯗꯥꯗ ꯑꯩ ꯂꯣꯏꯅ ꯇꯝꯃꯤ꯫ ꯔꯦꯀꯣꯔꯗꯇꯨꯁꯨ ꯊꯥꯈꯤ꯫ ꯗꯗꯥꯗꯣ ꯌꯥꯝ ꯁꯥꯎꯈꯤ꯫ ꯀꯩꯝꯇꯁꯨ ꯌꯥꯎꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯄꯥꯏꯔꯒ ꯇꯨꯝꯃꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯇꯨꯝꯅꯈꯤ꯫ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯏꯕꯥꯅꯤ ꯎꯅꯕ ꯆꯠꯃꯤꯟꯅꯕ ꯗꯗꯥ ꯍꯣꯏꯗ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯋꯥꯛꯁꯤꯡ ꯊꯥꯅꯤ꯫ ꯗꯗꯥꯁꯨ ꯃꯥꯒꯤ ꯃꯆꯦ ꯑꯍꯟ ꯆꯦꯆꯧꯕꯤ ꯍꯣꯏꯗ ꯌꯨꯝ ꯁꯥꯕꯩ ꯊꯕꯛ ꯈꯔ ꯇꯧꯕꯩ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯃꯅꯥꯛꯇ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯃꯟꯕꯩ ꯃꯥ ꯍꯧꯒꯠꯄ ꯉꯥꯏꯔꯦ꯫ ꯑꯗꯨꯒ ꯗꯗꯥꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣ ꯈꯪꯗꯕ ꯃꯈꯩ ꯈꯠꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯑꯩ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯆꯦꯆꯦꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯤꯆꯔ ꯑꯣꯏꯌꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯆꯠꯂꯦ꯫ ꯗꯗꯥꯅ ꯊꯕꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯈꯠꯅꯔꯁꯨ ꯐꯣꯟ ꯄꯥꯏꯗꯕꯗꯤ ꯉꯝꯗꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀ꯭ꯂꯥꯁꯇ ꯂꯩꯕꯅꯤꯅ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯦ꯫ ꯑꯃꯨꯛ ꯇꯧꯔꯛꯄꯗ ꯃꯃꯥꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯦ꯫ ꯊꯣꯏꯗꯤ ꯂꯩꯇꯦ, ꯉꯁꯤꯒ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯔꯨꯕꯗꯒꯤ ꯗꯗꯥꯗꯣ ꯌꯥꯝ ꯁꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕꯅꯤ ꯑꯩꯕꯨ ꯃꯥꯅ ꯀꯨꯏꯅ ꯃꯤꯔꯥꯏꯔꯒ ꯊꯝꯕꯤꯈꯤ꯫ ꯕ꯭ꯂꯣꯛꯁꯨ ꯇꯧꯔꯛꯈꯤ꯫ ꯏꯕꯥꯅꯤ ꯈꯠꯅꯕꯁꯦ ꯂꯤꯟꯊꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯀꯞꯁꯤꯟ ꯂꯧꯁꯤꯟꯅꯔꯒ ꯀꯥꯏꯍꯧꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯁꯣꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯌꯥꯝ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯁꯤꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯋꯥꯅ ꯈꯥꯡꯕꯗꯣ ꯎꯔꯒ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤꯅ ꯚꯥꯏ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯥꯏꯒꯤ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯝꯇ ꯌꯦꯡꯊꯣꯛꯁꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥꯟꯅꯕꯤꯒ ꯃꯥꯒꯤ ꯃꯅꯦꯒꯗ ꯇꯝꯃꯦ꯫ ꯑꯩ ꯏꯀꯥꯏꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯐꯥꯎꯕ ꯌꯧꯔꯦ꯫ ꯑꯃꯨꯛꯇꯪꯒ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯇꯝꯂꯦ꯫ ꯅꯦꯅꯦ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯃꯣꯏꯗ ꯀꯧꯔꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯦ꯫ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯚꯦꯟꯗꯣꯛ ꯇꯣꯡꯉꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯆꯍꯤ 53 ꯁꯨꯔꯛꯄ ꯃꯇꯝꯗꯩꯁꯨ ꯍꯧꯅ ꯄꯦꯅꯥ ꯃꯈꯣꯟ ꯇꯥꯕꯗ ꯋꯥꯟꯊꯕ ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯂꯒ ꯂꯩꯕ, ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯌꯥꯝ ꯇꯧꯋꯦ꯫ ꯂꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏ ꯇꯣꯡꯉꯦ, ꯂꯥꯏ ꯈꯥꯏꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯋꯥꯛꯆꯤꯡꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯨꯛ ꯂꯥꯏꯁꯦ ꯈꯥꯏꯔꯁꯦ ꯍꯥꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯦꯡꯉꯦ꯫ ꯃꯊꯪ ꯐꯥꯎꯔꯛꯄꯗ ꯃꯤꯒꯤ ꯄꯣꯠꯁꯦꯝꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯤꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯄꯣꯠꯁꯦꯝꯁꯦ ꯄꯥꯜꯂꯦ ꯍꯥꯏꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯇꯪ ꯅꯠꯇꯦ 3 ꯁꯨꯏ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯔꯒ ꯎꯅꯕꯗ ꯅꯝꯅ ꯂꯩꯒꯦꯅ ꯇꯧꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯏꯅꯤꯡꯊꯧꯀꯥꯗ ꯆꯪꯂꯒ ꯑꯩ ꯄꯦꯟꯅ ꯀꯞꯈꯤ꯫ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯔꯝꯗꯥꯏꯗ ꯏꯃꯥꯅ ꯁꯤꯡꯖꯨꯒꯤ ꯃꯔꯝ ꯃꯄꯥꯟꯗ ꯌꯥꯡꯀꯣꯛꯇ ꯁꯣꯏꯔꯒ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯣꯛꯁꯦꯠ ꯂꯧꯊꯣꯛꯎꯒꯦ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯦ꯫ ꯑꯩ ꯂꯥꯏ ꯃꯃꯥꯡꯗ ꯐꯝꯂꯒ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯡꯀꯣꯛꯇꯣ ꯃꯤꯅ ꯎꯔꯨ ꯎꯪꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯦ꯫ ꯑꯩ ꯀꯤꯕꯩ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯀꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯎꯕꯁꯤꯡꯗꯣ ꯍꯥꯏꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯑꯗꯨꯒ ꯎꯁꯤꯟꯁꯟꯕ ꯍꯧꯔꯦ꯫ ꯌꯦꯛ 9 ꯃꯥꯏꯀꯩ 4 ꯉꯥꯛꯄ ꯂꯥꯏ, ꯑꯩꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯝꯂꯥꯏꯒ ꯑꯩꯅ ꯈꯣꯏꯔꯝꯂꯤꯕ ꯂꯝꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯈꯤ꯫ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯜꯂꯛꯑꯒ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯍꯨꯝꯗꯣꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥꯅ ꯍꯥꯏꯕꯤꯈꯤ, ꯃꯣꯏ ꯅꯨꯄꯤ 3ꯗꯣ ꯍꯥꯟꯅꯗꯒꯤ ꯀꯠꯂꯒ ꯂꯩꯕꯒ ꯁꯔꯣꯏ ꯐꯠꯇ꯭ꯔꯕꯁꯤꯡꯅ ꯆꯥꯛꯊꯥꯛ ꯄꯤꯗꯕ ꯏꯟꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯖꯟꯇ꯭ꯔ 2ꯁꯨ ꯁꯥꯕꯤꯔꯦ꯫ ꯃꯤꯅ ꯗꯗꯥꯗ ꯏꯕꯥꯅꯤꯗ ꯄꯣꯠꯁꯦꯝ ꯇꯧꯔꯁꯨ ꯄꯥꯟꯗꯅꯕꯅ ꯁꯦꯝꯕꯤꯈꯤ꯫ ꯑꯗꯨ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯗꯗꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯏꯃꯥ ꯃꯥꯏꯕꯤꯗꯨꯅ ꯌꯦꯡꯕꯤꯕꯗꯒꯤ ꯃꯥꯒꯤꯁꯨ ꯖꯟꯇ꯭ꯔ ꯁꯤꯔꯦ꯫ ꯑꯗꯨꯒ ꯊꯕꯛꯀꯤꯁꯨ ꯃꯥꯡꯒꯣꯟ ꯑꯣꯏꯅꯤ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯈꯔ ꯂꯩꯔꯒ ꯅꯨꯡꯗꯥꯡ ꯑꯃ ꯇꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯨꯄꯤꯁꯤꯅ ꯇꯤꯟꯅꯅꯕ ꯍꯧꯔꯛꯑꯝꯃꯦ꯫ ꯑꯩ ꯄꯥꯈꯠꯄꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯦ, ꯅꯃꯪꯗ ꯇꯥꯛꯂꯛꯏꯕꯗꯣ
ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯤꯟꯅꯅꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯟꯊꯣꯏꯗꯨꯅ ꯇꯤꯟꯅꯕ ꯍꯧꯔꯛꯏ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯏ ꯑꯩꯁꯨ ꯐꯣꯟ ꯅꯝꯕꯔ ꯍꯥꯟꯅ ꯗꯗꯥꯗꯩ ꯂꯧꯍꯧꯕꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯠꯇꯕ ꯀꯌꯥ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯒ ꯈꯠꯅꯔꯦ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯏꯁꯥ ꯌꯦꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯅ ꯐꯣꯟꯗꯣ ꯊꯝꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯃꯥꯒ ꯈꯠꯅꯔꯤꯀꯥꯟꯗ ꯗꯗꯥꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯁꯨ ꯏ ꯀꯥꯝꯃꯟꯕꯗꯒꯤ ꯏꯕꯥꯅꯤꯃꯨꯛ ꯈꯠꯅꯈꯤ ꯃꯤꯒꯤ ꯃꯁꯥ ꯌꯦꯡꯂꯨꯔꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ꯭ꯔꯅ ꯗꯗꯥꯅ ꯑꯩ ꯈꯪꯗꯦ ꯅꯨꯃꯤꯠꯇꯣ ꯌꯨꯁꯨ ꯌꯥꯝ ꯉꯥꯎꯈꯤꯕꯅꯤꯅ ꯍꯥꯏꯔꯦ ꯑꯩ ꯁꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ ꯑꯩꯒꯤ ꯏꯁꯧꯗꯣ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯕ꯭ꯂꯣꯛ ꯇꯧꯔꯛꯏ ꯑꯩ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯦ ꯑꯩ ꯄꯦꯟꯃꯟꯗꯕꯗꯩ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯆꯩꯈꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯃꯤ ꯑꯩ ꯁꯥꯎꯅꯤꯡꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯩ ꯑꯩ ꯅꯣꯡꯉꯥꯟꯕꯒ ꯉꯥꯏꯔꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ ꯑꯩ ꯀꯞꯃꯟꯕꯒ ꯑꯍꯤꯡ ꯇꯨꯝꯗꯕꯩ ꯋꯥꯕꯒ ꯂꯣꯏꯔꯦ ꯑꯩ ꯉꯝꯗ꯭ꯔꯁꯨ ꯉꯝꯗ ꯗꯗꯥ ꯍꯣꯏ ꯇꯥꯅ ꯆꯠꯂꯒꯦ ꯂꯦꯞꯈꯤꯕꯅ ꯏꯊꯟꯇ ꯆꯠꯂꯦ ꯑꯩ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯦ ꯑꯩꯅ ꯃꯣꯏ ꯌꯧꯔꯛꯄꯗ ꯃꯥꯗꯣ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯝꯗ ꯉꯥꯏꯔꯤꯕꯖꯥꯠꯅꯤ ꯆꯦꯇꯣꯟꯅ ꯃꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯦ ꯍꯥꯏꯔꯛꯑꯦ ꯑꯩ ꯁꯥꯎꯔꯒ ꯆꯪꯉꯦ ꯃꯥ ꯑꯩ ꯂꯥꯛꯄꯗ ꯉꯛꯄꯖꯥꯠꯅꯤ ꯑꯗꯨꯒ ꯍꯣꯏ ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯔꯛꯑꯦ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯃꯟꯕꯗꯒꯤ ꯀꯛꯋꯥ ꯉꯥꯡꯕ ꯍꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯗꯗꯥꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯀꯥꯞꯁꯟꯅꯔꯛꯑꯦ ꯗꯗꯥꯁꯨ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯋꯥꯔꯤꯗꯣ ꯈꯪꯂꯕꯅꯤꯅ ꯗꯗꯥꯅ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯕꯣꯗꯤꯗꯨ ꯌꯦꯡꯒꯦ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯪꯂꯦ ꯂꯤꯟꯊꯣꯏꯗꯣ ꯑꯩ ꯂꯩꯌꯦ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯅꯪ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯈꯤꯕꯅꯦ ꯍꯥꯏꯔꯛꯈꯤ ꯗꯗꯥꯅ ꯊꯤꯅ ꯆꯩꯔꯦ ꯇꯣꯛꯅꯔꯁꯨ ꯅꯪꯅ ꯐꯣꯟ ꯇꯧꯔꯒ ꯁꯤꯔꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕꯩ ꯊꯦꯝꯕꯤꯕꯅꯤ ꯑꯩ ꯅꯐꯝꯗ ꯃꯤꯅꯝꯈꯤꯗꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯣꯏ ꯈꯪꯅꯔꯦ ꯁꯤꯁꯨ ꯍꯥꯏꯔꯝꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯁꯨ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯈꯤꯕꯅꯤ ꯅꯨꯄꯥꯁꯨ ꯅꯪꯅ ꯍꯥꯟꯅ ꯀꯣꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯦꯛꯊꯣꯛꯅ ꯍꯥꯏꯅꯕꯗꯒꯤ ꯐꯠꯇꯕꯗꯨꯗꯤ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯔꯒ ꯏꯁꯟꯒꯨꯝꯗ ꯂꯣꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅꯗꯤ ꯅꯐꯤ ꯀꯣꯡꯈꯤꯕꯅꯤ ꯍꯥꯏꯅ ꯆꯩꯈꯤ ꯅꯨꯄꯤꯗꯣ ꯈꯨꯝꯕ ꯉꯝꯗꯦ ꯑꯩꯗꯤ ꯃꯁꯤꯗꯨꯗ ꯂꯦꯞꯂꯒ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯌꯥꯗꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯈꯤ ꯗꯗꯥꯗꯣ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯃꯊꯥꯗ ꯆꯦꯟꯅ ꯀꯣꯜꯂꯒ ꯊꯦꯝꯕꯤꯈꯤ ꯑꯩꯁꯨ ꯃꯊꯥꯅꯨꯡꯗ ꯄꯦꯟꯅ ꯀꯞꯁꯈꯤ ꯑꯗꯨꯕꯨ ꯑꯩ ꯆꯥꯛꯃꯟꯕꯗꯒꯤ ꯑꯩ ꯁꯥꯎꯕꯗꯤ ꯐꯠꯇ꯭ꯔꯦ ꯑꯩ ꯗꯗꯥꯅ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯏ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯎꯅꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤ ꯈꯠꯅꯔꯛꯈꯤ ꯑꯩꯁꯨ ꯁꯥꯎꯕ ꯌꯥꯅ ꯆꯤꯛꯑꯦ ꯑꯗꯨꯒ ꯗꯗꯥꯁꯨ ꯅꯍꯥꯟꯈꯩꯗꯤ ꯁꯥꯎꯗꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯏꯟꯕꯗ ꯑꯩ ꯀꯣꯛ ꯑꯦꯁꯤꯟꯈꯤ ꯑꯩ ꯁꯥꯎꯅꯤꯡꯕꯗꯒꯤ ꯗꯦꯇꯣꯜ ꯑꯃꯨꯛꯁꯨ ꯊꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩ ꯀꯩꯁꯨꯝꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯈꯅꯥꯎꯗꯤ ꯂꯣꯏꯅ ꯇꯠꯂꯦ ꯃꯍꯥꯎꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩ ꯗꯗꯥꯗ ꯋꯥꯔꯤ ꯂꯣꯏꯁꯟꯅꯔꯒꯦ ꯈꯜꯂꯦ ꯗꯗꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯂꯦ ꯅꯨꯃꯤꯠꯇꯣ ꯃꯣꯏꯒꯤ ꯑꯅꯥꯕ ꯌꯥꯎꯕꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯗꯗꯥꯗꯣ ꯀꯧꯕꯤꯔꯦ ꯈꯔꯗꯤ ꯊꯦꯡꯉꯦ ꯗꯗꯥꯅ ꯃꯣꯏꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯃꯣꯏꯗ ꯆꯠꯂꯦ ꯑꯩꯒ ꯃꯥꯒ ꯌꯥꯝ ꯈꯠꯅꯈꯤ ꯑꯍꯤꯡ ꯑꯗꯨꯃ ꯏꯕꯥꯅꯤ ꯀꯞꯁꯨ ꯌꯥꯝ ꯀꯞꯈꯤ ꯑꯗꯨꯗꯒꯤ ꯗꯗꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯨꯅ ꯈꯪꯗꯦ ꯃꯥꯕꯨ ꯃꯔꯛ ꯃꯔꯛꯇ ꯊꯥꯖꯗꯕꯩ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯦ ꯑꯗꯨꯕꯨ ꯂꯥꯞꯅꯕꯗꯤ ꯉꯝꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯐꯖꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯔꯤꯒꯨꯝꯅ ꯆꯥꯛꯂꯤꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯆꯦꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯆꯔꯛꯄꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ